mayambu ahanba maktada Manipur Horror Story Channel gi makedagi mayambu amuka hana ponemjari ngasi su tabada yamna tu sunglaba akiba wari ama aikhoina khudol tamsage hadna mayam gi mafamda pujarakli wari asili thokcharapa matamda soikiba langkiba kaya yaurabasu mayam na ngakpiyu haiduna haijari wari asi hingliba natraga sikraba miyoy amatada mari lainajana ijaba wari nasate masigidamakta mayamna pukchil sauna ngakpiyu Hare mayam adudi wari asi hauna patawjaraklage wari asi gi maming hospital gi mo Suresh sahi kuntra manga kuntra tarukki nahani mahaksu sahi nauna thabak asi amata phangdabana hingna bagi lanphamda sarka gi hospital ama oiriba kaifa hospital haijiba sida mok senabagi thabak ama tawi hospital asi asukimatik yamna sawi maram masina nungdangi night duty gi damakta makhoi ani tawi aduga morning gi duty gi damakta makhoi ani amaga pulapna makhoi marini Suresu mahaki hospital ki timing adu yorakli mahaki nupi thoibida yarese sakto ngasidi nangdrabanina ai hotel dara karino oina saruragi pharese aina pugadaba polam singado surabra ningtham thagi matam oibanina jacket adusu khara thaba ma pukhibana phatro mok manungna goisili ingnaga ingani hoini adusu summi aina litliba jersey sinadi yagadaba mande aigi jacketo madum hapo hoi hairaga mahaki nupi thoibisu jacket athaba ama puthorakle mahaksu bag manung hapsilaba matungda Suresh na wa makha tan hairai apharese sagado gyan tana rosilo imane babane angang singa siga pulap saminaraga gyan tana lairamu ai sale hairaga Suresh adusu mahaki gari masado thauduna lakle mahaki nupi thoibisu dhari mapaluwa duda lepaga yenghori Suresh na thabak tawriba hospital ase kilometer ahumuk chatlaga laiba mafam jaga amadani Suresh khara thuna laklaba kana duda hospital yaubada pung mari makhai tasilakle ayuki tariba angang sing aduna da Suresh laabo aikhodi matam ase khara khajikra hendokki basida laaroidra haiduna khalubani lakanida sungsoi soidana laadabani phare nakhoi chalage haibro chalage adu da Suresh yamba rasti laktri mahakti kyam walige mahaksu laani da ngihaktang lairadi haina ringai tanjaduda Suresh ka pulap puna laiminagadaba ras adu lakli ras lakpu upada Suresh na sumna hai tu haina ringai sida lakpu lakli asangba migi wari sanabase hekta yadabani adum hekta lakpani haidana angang ani duda hairami angang ani haibagi wani Suresh ka angang ani duga sahi yamna panghan hanaba natte sahi ani hum khak hanabagi wani tawbadabu angang aduna angang sing ani aduna thak leina da Suresh haina kaubagi wani mingoina kaunaraba suka banati rasadu sulakli rasadu Suresh ki sahi longkani rasna phare nauksa nakhuyum da halage haibra daras da Suresh sulakpa ngairambani sosi sinaram ge haidana se haidana so du piramle angang ani do mayum da hankre Suresh na ras ngasidi nangna khara thingna nahan khaidi nangna dum ngana lairam taine hoi ai nahan khaidi khara ngana lairambado ngasidi ai thabak ama sathu ore adunani pharesi manungda sangna batawrasila hoi adu nang sakti poraklabra ai gidi sakwena yomlaga porakle tipila sida haplaga nang gidi poraktrabo ai din han makhaidi sakto ngantan hek loibanida adu ngasidi ai gi nupido tabaksu khara sinbaga sakado loihodri ai hotel dara keno horen gyan tana sarage he karigi hotel da sagadoribanu ai gi porai sidi yamna marang kairi yensu thongi sida pulapuna saminarasi Sureshu yagadrane nangi sakto yama moida yani Suresh sidoina pulapuna saminarasi haidana mabani si wari watai sanaduna laiminai hospital asi asukimatik yamna sawi kaifa hospital asi sarkagi hospital ama oijarabasu maming sidi private hospital ama gumna kaifa hospital haidana yamna sauna thonduna
lamdam adugi oinadi yamna achauba hospital ni. Kaifau hospital asida nungti khudingi mi asiba haksang amadi ana ayeksi aduki matik yamna purai. Hospital asi asuki matik yamna sauba maramna misi mina tholakpa amadi gari accident lama khangda siba miyoi singisu hospital asida mokta adum thamba lai. Hospital asigi mok asi ka ani thokna thami mathak thangba sarukta lairiba ground floor asida room masa masulai. Masigi room masina sanaraktaba kanda mathakta inkhatlaga thami aduga lainungda hutharaga saba basement amada mok sulai. Masigi room masina khara makhadi chawi. Hospital asida misi mina tholakpa amadi gari accident thoktuna khangawtana sikhiba miyoising mathang manaw naina thamlakpada makha thangba basement asida thamba salaktraba kanda mathak thangbada leiriba mokki room asida oina thami. Ras amadi Suresh hospital asida thabak tawrakpa yamna pangkui kuibe natri aduna makhoigi masasing asi yamna ki tujungba su phawdaba miki laiki daba laiki tingi maramda kaya thoidona thajadaba miyoi ani khakni. Mabani se paba matamda yamna sapsaba haibada oi maramdi karikino haiba matamda mabani se lamba su yamna sai ki su yamna ki gande adubu masigi tholagadaba thawdo pumnamaksing makha tarakpada kari karam tawna tholakadabano kigan khidraba miyoi ani asina mataw karamna kirakhibano haibado wari asigi makha samdarakpada aikoi pulap khangminarasi. Sureshna Ras aidi hospital asida thabak tawrakpasisu pungkui kuidri nangsu pungkui kuidri adu aikoina anga waringaida sum tarakpa pauda hospital gi mok asi misi mina thoklabadi adum tamna hai adu aikoina thabak tawrakli basi tha mari mangadi sujelakli karigumba amata thengna deko. Rasu thawa isa sadana karigumba amata thengna rakte ahalaman singna haibadadi haksang lairiba makai thawai so adum mathi phongi haidana adum takpirai adubu aikoina laigi tingi maramda kaya thoina thajadaba nara karino. Hospital asida mok senarakli basi nanga iga thabak sangminarakpa pangkan kana banati karigumba amata su thengna deda ado aigi wakhaldadi makhoina hainariba singado aidi amata thajadi laigi tingi maram asedi kaya thoidokna thajaba oidi. Suresh namuk makha samdarakpani. Ras namuk aisu laigi tingi maram nase kaya thoina thajaba oidi Suresh aduna hospital gi mok sena basi khutta paisa amata thokta baduda masina dum hena phari thabaksu yamna waba nati haidana sida sum lakhibani. Hoi aisu dumaina sang lakhibani thabak asi hoida sina dum hena pharida asiba khara senaraga tha thagi paisa khara khara phanglibasi sina yum kai puna baidi yamna phaida phatrane. Rasu phai haidana hairakhi asum tawdana ahingi matam adu oirakli. Mabani ki manungda amana uirum sarum tawi amana kari karam tawribano haidana sum senaraga lei. Mabani ase pung khadoknaraga duty ase muk taminaga doribani. Amana nongalamdagi pung ani phawba tummani amana pung ani dagina no punga nganba phaw adum senaga doribani. Rasna hana tum tharakpani Suresh kanana kaidawrige haidana adum senaduna lei. Manakta tumliba Ras adudi gro gro na koktuna adumak tumli. Sureshna kaya ada nungaina tum tharibano yango masase kaya waraba jano tumu na ngihakta ngairi aina mo hogdorakadaba asi hairaga lairingai tanjaduda khara laptakna hospital adugi manung aduda nupi ema mabuk mana ikang kangba makhai lakli. Sureshna asuk thenglaba matam asida makum matha surabi nupi ema satpa ngamda sikli lakli basi kanagumba amata su yaudi asibu kanano mahakna lakli basi asumai kai thangbada mali ai bongmutang kauraga yengsira. Nupi adu su asuma sum lakpana wa suma sit amata ngangdi mahaksu Sureshta karigumba amata yengdana karigumba amata yengbagumna tawduna mai kai amada yengduna mahaksi adum lakli. Sureshna ibema kadai tana sakadabano hojik ahingi matam asida miron binangna kadai tana sakadabano. Nupi adu wa amata ngangdi Sureshta su yenglakti mahaki chatpham thokpado amata tadaba makai adumak chatli. Sureshna kairuni ngawbu ngawro masigi nupisi
ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯨꯝꯗꯦ ꯃꯅꯥꯁꯨ ꯇꯥꯊꯤꯕ꯭ꯔꯥ ꯃꯅꯥ ꯇꯥꯊꯤꯔꯒꯁꯨ ꯑꯩ ꯁꯤꯗ ꯐꯝꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯎꯐꯝꯗꯤ ꯊꯣꯛꯄꯅꯤ ꯎꯁꯨ ꯎꯔꯤ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯃꯠꯇꯁꯨ ꯌꯦꯡꯂꯛꯇꯦ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯠꯄꯅ ꯁꯨꯔꯦꯁꯀꯤ ꯃꯄꯥꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯆꯠꯂꯤ ꯁꯨꯔꯦꯁꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯕ ꯃꯈꯩ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯅ ꯐꯣꯟ ꯌꯦꯡꯅ ꯌꯦꯡꯅ ꯀꯔꯤ ꯅꯨꯄꯤ ꯁꯛꯇꯥꯅꯣꯅꯦ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯑꯗꯨꯒ ꯃꯤꯅ ꯀꯧꯕꯁꯨ ꯑꯃꯠꯇ ꯈꯨꯝꯗꯦ ꯖꯥꯠ ꯖꯥꯠꯀꯤ ꯃꯤꯅꯤꯀꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯗꯅ ꯁꯨꯔꯦꯁ ꯑꯗꯨꯁꯨ ꯐꯣꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯤ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯅꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯅ ꯁꯨꯔꯦꯁꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯁꯨꯔꯦꯁꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯃꯕꯨꯛ ꯌꯥꯝꯅ ꯀꯪꯉꯤꯕꯗꯨꯒ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯉꯁꯥꯏ ꯆꯪꯈꯤꯕꯗꯗꯤ ꯌꯥꯝꯅ ꯇꯞꯂꯤ ꯇꯞꯂꯤ ꯁꯥꯃꯨꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯐꯣꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯐꯣꯟ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯗꯣꯛꯇꯔ ꯁ꯭ꯌꯥꯝ ꯑꯗꯨ ꯊꯣꯔꯛꯂꯤ ꯗꯣꯛꯇꯔ ꯁ꯭ꯌꯥꯝ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯁꯨꯝ ꯍꯪꯉꯤ ꯗꯣꯛꯇꯔ ꯌꯨꯝꯗ ꯍꯜꯂꯒꯗꯕ꯭ꯔꯥ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯟꯈꯤ ꯅꯨꯄꯤꯗꯨꯁꯨ ꯃꯀꯨ ꯃꯊꯥ ꯁꯨꯔꯕ ꯃꯥꯜꯂꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯕꯗꯤ ꯑꯉꯥꯡ ꯎꯅꯕ ꯌꯥꯕꯨ ꯌꯥꯔꯅꯤ ꯑꯗꯣ ꯅꯪ ꯅꯨꯄꯤꯗꯨ ꯎꯔꯝꯕ꯭ꯔꯣ ꯀꯗꯥꯏ ꯇꯥꯅ ꯆꯠꯈꯤꯕꯅꯣ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯗꯗꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯪꯈꯤꯕ ꯀꯥꯟꯗꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ ꯁꯨꯔꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁ꯭ꯌꯥꯝꯅ ꯏꯉꯛ ꯉꯛꯂꯤ ꯗꯣꯛꯇꯔ ꯁ꯭ꯌꯥꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗꯥ ꯁꯨꯔꯦꯁ ꯑꯩ ꯀꯔꯤꯅꯣ ꯑꯩꯕꯨ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯏꯍꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯄ ꯎꯗꯕ꯭ꯔꯣ ꯗꯥ ꯁꯨꯔꯦꯁ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦꯗ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯊꯦꯡꯅꯗꯦ ꯑꯅꯥꯕ ꯃꯤꯁꯨ ꯃꯉꯥꯏꯔꯦ ꯑꯁꯣꯟꯕ ꯃꯤꯁꯨ ꯃꯉꯥꯏꯔꯦ ꯑꯃꯠꯇ ꯊꯦꯡꯅꯗꯦꯗ ꯑꯣ ꯑꯗꯨꯗꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ ꯗꯣꯛꯇꯔ ꯁ꯭ꯌꯥꯝꯅ ꯗꯥ ꯁꯨꯔꯦꯁ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯗꯣꯛꯇꯔ ꯁ꯭ꯌꯥꯝ ꯑꯗꯨꯁꯨ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯨꯔꯦꯁꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ ꯑꯁ ꯐꯔꯦꯁꯦ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯤ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕ ꯀꯥꯟ ꯑꯗꯨꯗ ꯄꯨꯡ 1:30 ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯁꯨꯔꯦꯁꯅ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯉꯥꯏꯔꯦꯅ ꯐꯔꯦ ꯔꯥꯁꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯑꯩ ꯉꯥꯏꯕꯤꯔꯒꯦ ꯍꯧꯗꯣꯛꯂꯒ ꯑꯩ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒ ꯑꯩꯒ ꯁꯤꯟꯅꯔꯒ ꯄꯣꯊꯥꯒꯗꯧꯔꯤꯕꯅꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯔꯦꯁ ꯑꯗꯨꯁꯨ ꯄꯨꯡꯈꯥꯏ ꯇꯥꯕꯗꯣ ꯉꯥꯏꯔꯝꯃꯤ ꯉꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯂꯒ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯉꯥꯏꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯄꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯉꯥꯏꯗꯦ ꯑꯗꯨꯅ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯁꯨꯔꯦꯁꯅ ꯉꯥꯏꯔꯤꯕ ꯄꯨꯡ 2 ꯇꯥꯔꯛꯄꯗꯣ ꯉꯥꯏꯔꯤ ꯆꯞ ꯆꯥꯅ ꯍꯦꯛ ꯇꯥꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯔꯥꯖꯇ ꯃꯍꯥꯛꯅ ꯍꯧꯗꯣꯛꯏ ꯔꯥꯖ ꯇꯥꯕ꯭ꯔꯣ ꯔꯥꯖ ꯑꯗꯨꯁꯨ ꯁꯨꯔꯦꯁ ꯀꯩꯗꯧꯔꯦ ꯄꯨꯡ 2 ꯇꯥꯔꯦꯅꯦ ꯅꯪꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯦ ꯑꯩ ꯑꯃꯨꯛ ꯄꯣꯊꯥꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯐꯔꯦ ꯑꯩ ꯃꯥꯏꯁꯦ ꯑꯃꯨꯛꯇꯪ ꯇꯥꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯒ ꯏꯁꯤꯡ ꯈꯔ ꯈꯤꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯔꯥꯖ ꯑꯗꯨ ꯇꯥꯊꯣꯛꯂꯤ ꯁꯨꯔꯦꯁꯁꯨ ꯐꯔꯦꯁꯦ ꯑꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯉꯁꯥꯏꯗꯒꯤ ꯏꯁꯥꯁꯤ ꯄꯨꯡ 2 ꯇꯥꯕ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯅꯪꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯅꯤꯅ ꯈꯔ ꯃꯈꯩꯁꯨ ꯐꯔꯝꯕ ꯌꯥꯏ ꯐꯔꯦꯁꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯖꯔꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯗ꯭ꯌꯨꯇꯤ ꯑꯁꯤ ꯇꯧꯍꯧꯔꯒꯦ ꯁꯨꯔꯦꯁ ꯑꯗꯨꯁꯨ ꯍꯤꯞꯊꯈꯤꯕꯒ ꯃꯁꯥꯗꯣ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯨꯝꯅꯤꯡ ꯂꯩꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯁꯨꯔꯦꯁꯀꯤ ꯃꯃꯪꯅꯤ ꯃꯃꯪ ꯑꯁꯤꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯂꯥꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯏꯍꯪ ꯂꯩꯍꯪ ꯁꯥꯔꯤ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤ ꯑꯗꯣ ꯃꯆꯤꯟꯗꯁꯨ ꯏ ꯈꯔ ꯇꯩꯔꯤ ꯑꯗꯨꯒ ꯌꯦꯡꯍꯩꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯏꯌꯥꯎ ꯌꯥꯎꯗꯕ ꯃꯈꯩ ꯁꯨꯔꯦꯁꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ
nupi adu yengba matamda Suresh ado aki tujungba phauri. Suresh tu nupi aduna yenglaga, "Da Suresh, aigi tumpham upu masado kadaidano?" Mok mamangda haigalakpaduda Suresh mahaki masado akibana pik thalli. Nupi adu Sureshna, "Ibima, nangbu kanano? Kari maramgidamakta nang sida laklibano? Nangi tha suraba angang adusu hospital ki operation theater mathakta laibani. Madudo ina pulap sanglaga nang angang adu lokthokro." "Da Suresh, ai di laibak thirabani. Aigi kadi asidani. Aigi rumado asida oigadoribani. Doctor singna hairaki." Suresh adusu wafam aduda ingak-ngakli. "Kai wano hasibo?" Asi hairaga laijingai tanjaduda nupi adusu aigi kadi asidani hairaga mahak adusu mok manung aduda thong hangdoktuna sangkri. Aduga mahaki ku oiriba upu masa ihang hangbado maduda hipthaduna masa matanta manung aduda pulap insinkri. Tauriba mo mato pumnamak sing asida Suresh adudi masado kibani araktri. Mahak se kamprek khanglaga mikap thorakli. "Haish!" Manakta phamliba Ras adusu kamprek khangi. "Karino? Kaidorage nangbo?" Suresh ado masado ipa pakhatli. Mok ki lairiba thong adomda masado yengi. Mabani na lairibasi mathak thangba mok ki kagi thong mapanu waidani. Thong ado yenglaba kana duda Suresh na sumnairai. "Hauji kanagumba amata laamdabra?" Rasna, "Kanagumba amata lakteda. Kaidorage nangbo?" "Bye. Hayeng nongalaga gyan tana ay wari singado tamlagi. Apari, haujikidi ay sungyatang pothaba yabra yengi. Ngasay makhidagi tumlagtabani na isasi tumningba na yadri." Hairaga Suresh irum sarum tauba horaklaba madugi matam maduda mok manung thangba saruk adomda mi asiba ma insilakpado makholado taba horakli. Suresh sumamit ado pangthorakli. Aduga Rasna, "Suresh, mi asiba ma insilakli. Ngai haktang hogolaklo. Aduga gyan tana pothagi su potharo." Suresh adusu masadu itan tanba makai tawdaba yadraba thabakni haidana tan hogolakli. Mi asiba insilakliba kambu sing adusu moki thong tamna lakli. Thong adusu Suresh na hogotuna hangli. Aduga asiba haksang ado manung tamna insilakli. Makhoni insilakliba trolley ado, "Da Suresh, sise makhada mutang thangdamina siba." "Hoi, pare." Haidana Suresh ne aduga Ras ne atopa nupa ani maga asiba haksang ado makhoina haplakliba trolley adudagi atopa makhoigi asiba haksang haibadi mok manungta thampham amada thamli. Asiba haksang ado kupliba phi ado laukthokлагadi yengde. "Da Suresh, aikhoi amuk thoklagi." "Hoi, pare." Hairaga nupa ani do thokri. Ningtham thagi matam nagoi silli. Mok manungda thamliba asiba haksang sing adugi pathapum thadanabani haidana thajiliba ayungbadusu maduna maram oiduna Suresh ado mamit mana khangsing singlakli. Ras ta hairai, "Ras, sigi ahangbasi masigi pareng asidoina hablasi." Haidana Ras aduna pareng thangba saruk aduda singthorakli. Nupi adugi hapkadoriba mahaki serial number ado 75 ni. Maming na Malem Ngambi haidana lay. "Salam Malem Ngambi. Kamay tawraga siriba sano?" Haidana Ras na mamay do laukthokduna haipik yenglubada ngasay makhidagi karigumba amata khandana layramba Suresh ado akibana pik thankri. Suresh ado masado tawpham sapham khangdaba makai chabyungduna lepi. Nupi aduda munna yengi. Asiba haksang ado mahaki mamitta mase marang oina karino yamna urakli. Malem Ngambi asiba haksang ado mamit mana adusu musin muraga ikut-kutpa makai mamit mana amata yaugdaba makai tauriba mong mataw kaya sing ado uri. Mahaki masada kupliba phi adusu ihang na ihang saduna loy na mathagthangba sarukta phaugalakli. Malem Ngambi tauriba mong mataw Suresh na urakliba sing ado madu uruba matamda Suresh ti masado pakatpa na pik thalakli. Hena masasi kiraktuna mahak na sunairai. "Ras, napisi ka nano?" Ras ni ingangag na. "Kaidoragi, salam Malem Ngambi haye." Haidana
Mashadusu gyamin ita taadaba makai ayamna kirakle haidana Sureshna hairakle. Suresh ki wafam aduda Rajna nangbu kaidawrage si gyan tarosi haidana masa nomlaga yenglakpa aduda ngasai makai uramba pumnamak singado mafam marang khangdana mangkre. Sureshna oh faresi asiba hakchang ase khara thuna insilaga mathakta thangalamasi aduga khara thuna thoksila ai tumningbana yadre. Rasu hoi haidana yare asiba hakchang ado hapkataba box manung aduda hapsilaba matungda mathak thangba saruk aduda insili. Siriba nupi asi kari maramgidamakta sibano haibado Suresh masasu khanglakle. Nupi asi mirol duna angang pokpa matamda sibani haibasi mahak masana khanglakle. Asum tawdana upudo insingkiba kaana aduda mahaki khutang thangba saruk asida kanagumba makut amana tap launa pairakpagumna mahaki masada phaurakle. Suresh masada yengtharuba kaana aduda kanagumba khut amana pairaklibado mahak sumasana ure. Madu urakpaduda mahaki masado kibani yadre makut ado phat sakatli aduga asiba hakchang hapliba upudo phatlauna insilli. Adumne insinkiba kaana aduda karigumba amatadi tawrakti. Rajna Suresh kaidawrage nangbo ngasigi numisi ama kainom itawg tawi kaidawrage haiba nangbo. Raj lo asigi rom asidagi khara thuna thoknaba tawrasi. Raj adasu masadu ingangangna kainom hakna ngasi tawribasina nahan makai ke iman manadida haidana Raj adasu wa amata makha taadaba makai mapangi thariba phana adu tamna lakle. Asum tawdana Raj masado tumthaba amata tawdaba makai hospital gi duty adu mak tawrami. Suresh masado ngasai tawkiba pumnamak sing aduna tumthaba amata yade. Hana ki galamdaba Suresh masado khara khara kiba horakle. Aingondda ngasi tawrakliba mayamsing asi kainoda nahan makai di amata tawraktabani aduga ngasigi numisimana kainomadi itawg tawreda. Haidana Suresh adusu makha tana tumthaba amata yadaba makai Raj ka tawraga ahing amata tumdaba makai mabani nonganba phawada wari watai sanaduna adumak laiki. Nongalaklaba matungda ayuki duty tawgadaba miyoising ado lakle. Makoy ani laklaba kan suodasu sinaramle. Mabani si thorakle. Hospital adugi gate phawada mabani si kariyado induna thorakle. Rajna kaidawrage ngarang nangna yamna tawribado namang nahadasu yamna kari karino yamna uba male aduga asiba hapsingkraba kana dudana karino nangna tawribado aduga haplamdaidasu nasado kainom itawg tawi. Wari sing adu tamlage khanna Sureshna Raj asigi hospital asi hana mamang thakta kari karino khara tawdaba salo. Aisu nahan makaidi asuk kuirakpa tha manga taruksi karigumba amata tawraktabani adabu ngarangi numitumadi nangni sisiba makai tumtharingai tanjaduda mamang thangba saruk asida miso amata lakpa nate. Nupi ama mabuk mana tahi kanglaga aina kaubadasu khumde mahakti adumak hospital manung asida jangki. Aduka Dr. Shyamada tholaklaba kana aduda ngasai gi nupidu ubara hangbada nupidu amata ude haidana Dr. Shyamna swairai. Asi haidana wari singado Rajta loina tamle. Rajna aduga nupidu kaidawraba. Sureshna makha tana adugadi mang hadasu nupiadu ihang naihang saba makai aigi mangda lai. Adugadi mangda so aisu manglaknaba haibadu oire. Adugadi ngihaktang lairaga nupiado asiba hakchang oina tasingna puthorakle. Madudani aina ngasai makai sabyungtuna lepibado. Aduga mok manungdasu kari karino aigi misina uhaidaba thawdok kaya mittasu masing marang yamna urai. Rajna adudi nangna hairisna siangbo oirabadi kamai tawgani asidi khangdida. Ado sigi pausing asi yumki ahalaman nupi angangsingdadi amata tamhangumsiko aikhuisu thabak tawgi haidana sarkagi tolop chagi haidana sida sum tawribani haidogumsi haidana mabani ado wari watai sana duna mayumda hanakhre. Suresh amadi Raj
Ahing nongsoi phauba masado tumtharaktabana masada loina wanari. Ayuki matam oijarabasu numidang khangba ngamnabani haidana ngihaktang doirabasu khara khara tumthari. Numidang wairamgi matam yoksilakpada mabani ase chatlage haidana tawrakle. Suresh ki nupi thoibina sakadudi se sida laire. Oh sumaina khara ngana thonglabadi phaidana. Oh phare phare ai chatlukige ko. Asomdana Rasa do ngarang tamkiba Suresh ki pau pumnamak singaduna maram oiduna makutta maket asengba mapaiduna lakli. Mahak sumokta sangbasi karigumba kharadi singnaribani. Masada laigitinggi maramda kaya thoina thajade haibagi wani. Ngarang Suresh na tamnakliba pumnamak singado pau do taba matamda mahaksu karigumba kharadi singnai. Mabani do hospital yawraklaba kana duda morning shift ta takiba ani do mabani ka tawraga Lap sinare. Morning duty tawramba ani tudi adumak satkre. Mabani na angang ni haidana ayuki matam oina puhanbani. Rasa madi Suresh adusu moki manaktam na lakli. Numit taba horaklaba kana duda sa ising adu satok minare. Asum tawdana Suresh adusu ngihaktang lairaba matungda Ras ay tole pabutang sanglukiki nang ngihaktang sanglamo. Suresh na Ado, nang toilet changbado yamna kuiganbani ko khara thuna tholau. Hoi, ai khara thuna tholaki. Ado toilet asina manung thangba sarukta laibani na kitang di kuirakpa yai ko. Rasna, ayare wathi do ngangano khara thuna tholau. Asi hairaga Suresh ado mahaksu makhong hamba sangkhri. Ngihaktang lairaba matungda nupa ama masado makhong sikli tawduna lakli. Nupa asi, tamo Operation theater se kadom thangba sarukta laigi. Rasna ibunga karigi oirobano operation tawbeira. Tamo aigi khong asi thangna khara sokri adugini. O operation theater gi oirabadi mathak thangba sarukta dum kabiro. Ado kitang thuna kage hairagana asaida lip adum lairabani. Sida dum tonglaga dum kagi sukaro. Hoi tamo yam nungaijari. Ai sukana ba tawragi. Haidana nupa ado Lipka tong tabida duma kakhatkre. Nupa adugi mong mataw aduda anthokna phajakre da nupa asigi sawong sada sidi. Sumaina phajaba sidi pakna lairamdaw mande. Wang sauraga yengbadasu yamna nungai. Asi hairaga Rasa do mahaksu karigumba lairak ama paaduna lairami. Adumna lairingai serak aduda nurse anikhak lakle. Daras thong asa muktang hangdokpa yagadra? Ibema kaidawre Manung thangba sida ngasai ayuk siduna lakhiba purakhiba nupado madugi statement ama logi tawbani. Kasu kuiroida mahaki serial number aduga maming aduga khanglaga yareda kasu thoina kuirakloida. Phare sango ngasai ayuk purakhiba dudi idea mata khangawdri nangi da Suresh khangawdri angang ani tuna senarambani na ai somata khangawdri. Phare sango thonga do dum hangtopani ngasinduna thambagi wani. Asi hairaga nupi ani nurse adusu sangkri. Hek sangkiba kana duda thonga do aduma ngasinkri. Suresh masada karigumba amata khanba tawda masado ngihaktang sulairik ado makha tana parami. Nurse ani duna sangkiba kana duda thonga dugi lok ado masa mathanta dumak lok toksinkrabani. Adubu nurse ani dudi lok tokre aibase amata khangdi. Nurse ani dusu pusinkiba si baksang ado Koithi thirakli. Inaw na pusilakpa asi baksang singadudi asigi nakalda thamkibani. Sida sum thami haidana su haidi haibani. Da Suresh khangawdre hai. Karambo dusano. Asum tawdana mabani ado serial number 80 dagina 90 phawbagi manungda thamawbani haidana mi atopana hairakpani. Mabani su koithi thibawrakli. Maming adubu kari haibano ngasai haibado. Thoksom Pibarel haibanatro. Atopa nurse amana hoi mani. Ado karambo dusano. Mabani do asum thirakpa matamda phangli. 89 suba matamda Thoksom Pibarel haidana mahaki coffin gi matai thangba saruk haibadi mapan gi mathak thangba saruk aduda tharibado madu uri. Masiki nupasi ngasai kadobada sikhibano sidadi lairi. Nurse nupi amana pharesi
mahaki maminga adagi mahaki serial number gado iro haidana nurse amana serial number adu ire maming matha iringai tanjaduda asiba haksang yauriba ku box manung aduda kanagumba makhol amana dong dong haiduna thinbagi makhol ama tarakle makhol adu hek tarakpada anido karino haidana khalle khongpham su khara halle adumna hallaga leiringai tanjaduda manung thangba sarukta bibaril gi asiba haksang yauriba mahaki box ado tapna tapna inthorakpagum torakle inthorakliba thong ado manung thangba saruptagi kanagumba I thangdraba khut ama ngorok ngoba makai mapan gi thangba saruk aduda tap launa pairakle aduga mapan thangba saruk aduda tapna tapna makhut adu inthorakle tawriba mong moto pumnamak sing asida nurse ani ado kibana yadre ngasai makhadagi manung thangba saruktagi inthorakliba makhut ado bibaril gi mahaki makhutni mami mana ama tapang daba makai tumin adumak inthorakle asum tawdani inthoraklaba kana duda ategi asiba yauriba upu masa masa sing adusu loin hekta inthoknarakle mataw aduda karino haidana ani do kiban yaraktre kapos yarakle nurse na piyamana ita thokna ba tawrasira tawriba pumnamak sing asi kiban yaraktre nurse amana ita aidi khong asi thangba thoktre tawriba pumnamak sing asi karino ai gyamenga amate hek taadre haidana leiringai serak aduda asiba haksang thamliba mapan thangba saruk aduda inthorakliba upu masa masa sing ado asiba haksang sing thamliba mayam sing adusu loina phupuk ekta hawgonarakle makhwang thangba saruk phawbada loina hawgonaraktuna gyan tana phambagum tawi matawdu ubada ani ado lawaya se kangba makai masamana sapsap ekta yungi ani to sikadabagi matawgumna masadu sor honkani haiba phaw kawkhre asiba haksang sing adusu makha thangba saruk aduda makhong adu yan thaduna laimaida kumlaki haibagi matagum tawrakle aduna tawraklaba kan aduda makhoigi manak waida leiriba bibaril gi asiba haksang adusu makha tana makhong adu kumthabawrakle mami manadi amata pangba sa nati asiba haksang sing adu kanagumba amana phipam ikai kaina mathabak adu sangna thang thakibagi matawgumna chapot chapot photli aduga kanagumba amagina mabuk naksep thangba saruk ado chapot chapot photli kanagumba mioi kharagina mamit mana amata yaudaba ihang na hang sabagi matawgumna makhoi makhoi gi mami sing aduda loin urakle nurse ani ado kiban yadre tawriba sing aduda haifam khangdana nurse amana kablai ita mafam jaga sida khoi leirabadi soidana siba tare thong tamna khara thuna saslaw haidana nurse nupi aduna nupi amagi nurse adugi makut ado tap launa paiduna thong tamna kina lagle tawbada bo si baksang sing aduna makha tana loina kumthaba horakle thong adu sumanung dagi lock tawrambaduna masa se amuk hena kirakle ngasai sanglakpa kanda kanagumba mata lock tawkhidabani adubu mathanta mataw karamna lock tawkhibano haibado khalakle asumna leiringa serak aduda lock tawbodusu hangi khali adubu isam samba puna masa mana lock tawribado pakna hangi haiba yaramde kana lege aikhoi bomtan kanbiyo aikhoi thawai mangba tare asi haina manung dagi lawrakle rasadusu tawriba pumnamak singado karino haidana mahagadusu mamit mana sapsap yungkhatli mamit mana yungkhatuna kaurakli basi manung thangba saruk dagine khangduna thong adum haksu thong thillaga yengi ibema nakhoida hauji kaurakibado manung thangba saruk aduda daras aikhoi siba tare amuktang kanbiyo asumna lawrak paduda rasadu sumapan thangba saruk dagi thong ado in papakna satti thong asisu lok tawkhraba male aduga rasna sumna harai ibema thong asina khoina manung dagi lok tawraba male amukta phajana hango aduga sangake asumna hek haikiba kana aduda nurse nupi ado ka manung adudagi yamna kana lawrakle makhoi ani maikai salai khangdana yamna kana lawri baduda rasadusu tawriba mo mataw sing ase karino haiba gyan menga amate hek tade mathang manaw naina kusing haibadi asi baksang hapliba boxing adusu makhada loin hekta loina tarakpagi makhol gumna tarai masigi talak asida rasadusu
haifam tafam khangdana thong adu yamna kanna illi thong adu phakairage haibagi matagumna adu basat padingam lamde Suresh adusu isai ngang-ngangdana lakli mahakti tawriba pumnamak singa siya matakang basa nati Suresh na Ras kaidawragi nangbo bai lao manung asida nurse nupi masa ani khak thokpa yadadana leiri manung asida kari no yamna tawraba mali amtang ingkhai salok thong asi Suresh adusu makha tana wahang pahang amata tawdaba makai thong adu phakairage haidana mabani sangduna kaukhairi thong adu mabani sangduna kaukhairak kan aduda thong adu lok hanglaktuna loina kaukhaiduna thong adu manung thangba sarukta leiriba lok adu phakaikhri adumna phakairakpa kan aduda nurse nupi ani adu masamana ipha pharaga tofam chafam amata khangdaba makai thong adu hek hangdorakpaga mapan tamna sentoraklaba kan aduda mapanda thariba khara laptakna leiriba phansang aduda gyan tana phamkri masa sing adu suki bana thak nikle pung tara mathoi makhai tasilakpa matamna goisinbani mi su khara siktharakpa matamni Rasna manungda tawriba pumnamak sing adu karino haidana Suresh mabani changsinduna yengi adubu manung aduda karigumba amata leiramdi Sureshna karigumba amata su leiramdi aduga karino mabani na tawriba sina asi hairaga koibada yenglakpa kan aduda asi baksang thamliba upu masa sing adudi masi amata lengdana hanagi matawgumna manungda loina lei adubu upu mayam sing adugi marakta upu amadi khara hendokna kathoktuna leiribado Suresh urakli aduga Ras urakli Rasna ada leiribase kanagino haidana mahaksi manung tamna sangsilai upu adugi manungda yawriba si baksang adu amata khangbasa nati masak masaga mahaksu hanna yengludana maming adu paraga yengi thoksom pibarel masigi asibaksang asina kana hairaga yengtharuba kan aduda ngasai mahakna mamang thakta hojing yaktanggi mamangdu ukibado masak adu ningsinglakli madu urubada Raski masado khamprek khangi asibaksang adu insilagi haidana mahaksu tawringai tanja aduda pibarel ki asibaksang adu mamit phat lautholai mataw aduda Ras adu khamprek khangli aduga thalam liba kaagi maya sisu mutki haidana khara tawrakli Ras adu su asibaksang aduda yengtharakli adubu karigumba amata hek tawdaba makai asibaksang adu tumin mamit adu wisinduna leirami Ras adu su asibaksang hablibu upu adu manung tamni insilami aduga kadudagi khara thuna thorakli thong adu mapan thangba sarukta lolli Rasna nabani bu kari thingnaraki nupi masa nurse anido masado thak nikli kari haigadabano haifam tofam amata khangdi Rasna sal kaidawragi nabani bu se ising ase khara thaksilo aduga wari singada loina tamu nurse nupi masa anido ising adu thaksilli aduga wari pumnamak singado ngasai thengnakiba mayam singada loina hekta tamli Rasna nupi masa anido kidana bani haidana themjilakli aisan kasu thudokpa amata tawroida mathang sanglakpadadi maya sengba ama pairaga pulap puna sangminasi asi hairaga nupi masa anido kina makhoigi tawpham thokpa duty ado tawba du maksatkri Rasu makhoi anina sakiba kan aduda mok adugi manung thangba sarukta leiriba upu singado karigumba kharadi tawre haibasi adumak khangli mahakna sanglakpa matamda karigumba amata udragasu ngasai tawkiba pumnamak singadunadi nupi masa ani asina sanabadi amata oiraroi haibasi mahaksu khanglakli Rasna itaw mok manung asida karino sanil kharadi phangi angang ani asi ngasai makhaidagi tikatana yam hekta kanna lawi adumna wari saringai tanjaduda Rasna karigumba ama ningsinglakli ngasai mahakna lairik paringai matamda nupa ama lakibado nupa dugi makhongda thorakliba iedo ground floor asida amata takide haibado mahaksu ningsinglakli aduga madugi thawami oikani haiduna mahakse khalakli Rasna wakhalda khanjai ngasai aina ukiba thawai mi ado isho mata takidabani aduga asi baksang adudi mok manung asida lairami ngasai ayukta insilamabani na thawai adugi asi baksang adugi thawai ado
ꯑꯩꯒꯤ ꯃꯤꯠꯇ ꯎꯕ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯔꯥꯖ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯋꯥꯈꯜ ꯂꯥꯛꯂꯤ ꯔꯥꯖꯅ ꯚꯥꯏ ꯅꯪꯅ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯉꯁꯤ ꯑꯗꯨ ꯊꯣꯛꯂꯤ ꯁꯨꯔꯦꯁꯅ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯈꯤꯕꯅꯤ ꯇꯥꯃꯣ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ ꯑꯩꯁꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯅꯤ ꯅꯪ ꯀꯥꯈꯠꯂꯨꯔꯣ ꯍꯥꯏꯗꯅ ꯍꯥꯏꯈꯤ ꯅꯨꯄꯥ ꯑꯗꯣ ꯋꯥ ꯃꯈꯥꯁꯨ ꯑꯃꯠꯇ ꯇꯥꯗ ꯍꯣꯏ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯀꯥꯈꯠꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯣꯠ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯌꯦꯡꯂꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯥꯞꯂꯤꯕ ꯀꯨ ꯑꯗꯨꯁꯨ ꯃꯌꯥ ꯈꯔ ꯀꯥꯔꯞꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯆꯃꯝꯅꯔꯨꯔꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯁꯛ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯥꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯦꯁꯅ ꯏꯇꯥꯎ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯀꯔꯤꯅꯣ ꯃꯈꯣꯜ ꯈꯔ ꯇꯥꯟꯅꯔꯤꯕꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯊꯥꯏꯅꯉꯩ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯈꯤꯕ ꯊꯋꯥꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤ ꯂꯦꯡꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯨꯝꯕ ꯇꯥꯏ ꯏꯇꯥꯎ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯅꯤ ꯍꯥꯏꯗꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯂꯤꯕꯁꯤ ꯃꯁꯤ ꯆꯨꯝꯗꯕꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯈꯪꯂꯛꯂꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤ ꯉꯔꯥꯡ ꯑꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯣꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯏꯟꯁꯤꯜꯂꯛꯂꯤ ꯑꯁꯤꯕ ꯏꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨꯁꯨ ꯈꯔ ꯐꯤꯡꯅ ꯏꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯑꯁꯤꯕꯗꯨ ꯏꯟꯁꯤꯟꯅꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯗꯥꯔꯥꯖ ꯊꯣꯡ ꯑꯁꯤ ꯈꯤꯇ ꯊꯨꯅ ꯍꯥꯡꯉꯣ ꯑꯁꯤꯕꯁꯦ ꯈꯔ ꯐꯤꯕꯝ ꯁꯣꯛꯂꯤ ꯍꯥꯏꯗꯅ ꯐꯤꯕꯝ ꯑꯗꯨ ꯁꯣꯛꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯀꯣꯛ ꯐꯥꯎꯕꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯗꯦ ꯐꯤꯕꯝ ꯑꯗꯨ ꯈꯔ ꯀꯥꯏꯔꯦ ꯈꯪꯂꯃꯛꯇꯗ ꯔꯥꯖꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯏꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯗꯨꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯁꯤꯔꯤꯕꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯗꯥꯔꯥꯖ ꯅꯨꯄꯤꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯕꯅꯤ ꯃꯀꯣꯛꯀ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯤ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯔꯦꯗ ꯔꯥꯖ ꯑꯗꯨꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗꯣ ꯍꯩꯅꯗꯕꯅ ꯌꯥꯗ꯭ꯔꯤ ꯆꯥꯛꯅꯒ ꯆꯥꯁꯤꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯃꯠꯇꯗꯤ ꯈꯟꯗꯕꯅꯤ ꯅꯨꯄꯤ ꯑꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯨꯛ ꯂꯥꯎꯕꯗꯤ ꯐꯥꯎꯔꯛꯂꯤ ꯔꯥꯖꯅ ꯐꯔꯦꯁꯦ ꯃꯁꯥ ꯃꯀꯣꯛ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯆꯦꯔꯪ ꯑꯃꯅ ꯎꯞꯁꯤꯜꯂꯛꯄ꯭ꯔꯥ ꯏꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯗꯥꯔꯥꯖ ꯃꯊꯕꯥꯛ ꯐꯥꯎꯕꯗꯤ ꯆꯦꯔꯪꯅ ꯎꯞꯁꯤꯜꯂꯛꯄꯅꯤ ꯏꯁꯤꯡ ꯑꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯖꯔꯁꯅꯤ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯅꯁꯨ ꯈꯔ ꯀꯥꯟꯅꯔꯨꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯊꯣꯛꯂꯒ ꯂꯩꯍꯧꯔꯕꯅꯤ ꯐꯔꯦꯁꯦ ꯑꯁꯤꯒꯤ ꯕꯣꯛꯁ ꯑꯁꯤ ꯃꯁꯤ ꯊꯥꯡꯊꯔꯛꯂꯒꯦ ꯁꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯍꯥꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯔꯥꯖꯅ ꯕꯣꯛꯁ ꯑꯃ ꯁꯤꯡꯊꯣꯔꯛꯂꯤꯕ ꯕꯣꯛꯁ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯨꯄꯤ ꯑꯗꯣ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ 5 ꯆꯪꯗꯨꯅ ꯁꯨꯔꯦꯁ ꯌꯥꯎꯅ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯇꯧꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯗꯣ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯤ ꯔꯥꯖꯅ ꯍꯥꯞꯆꯤꯟꯕ ꯃꯈꯣꯏ 4-5 ꯄꯨꯂꯞ ꯆꯪꯗꯨꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯤ ꯑꯗꯨ ꯂꯥꯛꯊꯣꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯀꯤ ꯖꯒꯥꯗꯣ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ 5ꯗꯣ ꯑꯃꯠꯇ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯔꯥꯖꯅ ꯏꯅꯥꯎꯆꯥ ꯑꯁꯤꯕꯁꯤ ꯂꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ 5 ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯑꯃꯨꯛꯇꯪ ꯊꯥꯡꯒꯠꯃꯤꯟꯅꯁꯤ ꯃꯁꯤ ꯏꯟꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯁꯨꯔꯦꯁ ꯌꯥꯎꯅ ꯃꯈꯣꯏ 5 ꯆꯪꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯟꯁꯤꯟꯈ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏ 5 ꯊꯣꯔꯛꯂꯤ ꯉꯁꯥꯏꯒꯤ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯩꯅꯗꯕꯅ ꯃꯈꯣꯏ 5ꯗꯨ ꯆꯨꯔꯨꯞ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ ꯔꯥꯖꯅ ꯌꯥꯎꯔꯦ ꯆꯨꯔꯨꯞꯁꯤꯃ ꯊꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯍꯥꯏꯕꯗꯤ ꯁꯨꯔꯦꯁ ꯑꯃꯗꯤ ꯔꯥꯖ ꯃꯣꯛ ꯁꯦꯟꯅꯕꯅꯤꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯈꯪꯂꯗꯨꯅ ꯔꯥꯖꯅ ꯆꯨꯔꯨꯞ ꯑꯗꯨ ꯄꯨꯔꯛꯄꯅꯤ ꯃꯈꯣꯏ 5 ꯉꯥꯏꯍꯥꯛꯇ ꯆꯤꯡꯃꯤꯟꯅꯔꯤ ꯃꯇꯦꯛ ꯆꯤꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ 3 ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯔꯥꯖꯅ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯑꯁꯤꯕꯗꯨꯗꯤ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯊꯨꯛ ꯂꯥꯎꯔꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯏ
Suresu aisu isasi yengba matamda ihai hainadi khangdida nupi asi accident da truck na takhaidana makok ase loina takhairabra as makok ki mathak thangba saruka amatek yahaudi asi hairaga mabani asi lairami numitumadi wari watai sanaboi sanadaboy khara tumtha khara hiptha tawduna nongali nongalak labaka naduda nongan bagi duty ayuk angan basangada ba angang anido lakpa ngairami madu ngaina Suresh amadi Ras wari watai khara sanai nurse nupi ma laktuna da Suresh sigi manung thangba sarukse amuktang sengdokpiu ba mot pana su yadre nurse adugi wahi adu taba matamda Sureshna hoi bema sengdoksagi aikuna su tattana adumak sengdoktuna lakli handak anauba sanglakliba angang ani asi kaya sengdokani haiba se khangdi hoi phare manung thangba saruk asi sengdoklagi makha thangba saruk ta laijiba rum masidi ayukta tariba angang sing aduna sengdokpa male adum sitna na lai mathak thangba semadi kaya sengdoktraba male phare sengdoklagi ibema asi hairam laba matungda nurse nupi ado adumak satkri Sureshna bhai ai ngaktang sengdoke ko nang adum mapanda layu hairaga Sureshna manung thangba saruk aduda weapar ama pairaga manung tamna sangkri asum sengdorak laba kan aduda Suresh ki mahaki masada tung thangba saruk asida mi ama laibugumna adum tawrami ngarang nupi masa ma hapkibadu madugi mapadu hek yorak laba kan aduda I khara tarami laimai aduda Sureshna I taram libasina kariki tafamdi thoktabani aduga kariki hairaga Suresh adusu singnaba amata tawda I adu taithokli aduna nupi adugi mapa hek yorak laba kan aduda manung thangba saruk aduda kanagumba amana ngkoro laungna khujina khotpagi makholgumna Suresh adu tarakli makhol adu taraklaba kan aduda Suresh mahaki masado karino haidana madugi mapada hapliba upu masado de yingli Suresh masado adum yengduna lei asum tawduna yenglaga leiringai tanja aduda nupi asiba haksang hapliba ngarang makok moru amata yaukhidraba nupi ado karigumba ama hek tawduna manung thangba saruk aduda goro laungna khotpado asum hengkalaktuna asiba haksang hapliba madugi upu manung aduda mapan thangba saruk aduda iyado khara sentha bawrakli Suresh tawriba masapum na maksing ado gyanmenga amata hek tajadi iyado asum sentharakpaduda ngi haktangi matungda iyado philongna mapan thangba saruk adomda kapthorakli tawriba mawng mato pumna maksing aduda Suresh ado masapumba ina pungthumduna Suresh ado akiba amagi matawgumna laurami adumna laurakpaduda Ras adusu karigumba ama tawre khangdana manung tamna sinsilai Suresh ado masada karigumba ama tadi tawda masagi purit ado nanthokdana mamai mamising ado pungnanta nalaga lairami Suresh kaidawragi nangbo Suresh ado masado kibe mandana mamai mamit ado khomjilli Rasna makha tana se kaidawragi se ai Rasni se gyan amutang taro se namai do loktholo se adumna haina wari watai sarakpaduda Suresh ki masado makuta tapna yengi haujiwaida masida hairaga mahakna nupi dugi asiba haksang thamliba upu aduda yengi Rasna kaidawragi hauji kaidokhige bhai lo khara thuna mapanda thoksila aduga wari singadu ai tamlagi mapanda thoraklaba kanda housing haktangi mamangda tawkiba pumnamak singado loin hekta paoktami Rasna nungdang khaktadi lairadana ayukta phawbada asuna tawraklabadi kamai tawkadoribano ai mafam asida kuina sangna panthaduna laibasi ai ngamgadaba mande bhai kari no khara khanabanadi phaida hoida adugi bodi aisu mok asida kuina sangna thabak asi tawningdra poni asumna haina ringai sairak aduda ngarang sibagi insingkhiba nupi ado intoraknaba haidana mayam ado muk changlakli asiba haksang ado lobagi lakpani miyam sing ado asum tawdana asiba haksang ado puthokri nupi adugi asiba haksang ado hanna phawba amata yengdi Suresh amadi Ras asiba haksang intokhraba matungda ayuki morning duty tawgadaba naha ani do muk lakli
mabani na mahut silhaure. Suresh amadi Raj mayumda halakle. Asum tawdana yumda halaklaba kanda thokiba thawdoksing ado mahaki nupida pawak tamsira haiduna khalli. Adubu pawak tamlabadi mahaki nupi asi sungya yararoi makha tana thabak asi chatpa haidana wakhalta khalli. Aina pawksing asi ai nupida tamlurabadi makha tana thabak asi amata chatke haibasu yaraklaroi. As phara onthokna takreda. Thabak asi toklabasu atopa thabak yenge khalabasu thabak asi irei leitaba sina sumaram oidana isi mok senabase damak laikibani. Phare athubuda ai thabak ama silhok thiba yadi atopa thabak yabra yengi haidana mahaksi Suresh sapingna khalli. Masiga sapmanana Raj asumna khalli. Yum asisu aina phangliba tolop asina loina sana thaknaba tawnaribani. Aina thabak tokpa haibasisu imu manung asi pulap phel oirakadoribani. Pawsing asi haidoklurabasu aigi nupi amadi imu manunggi ahlamansingnasu thabak asi toklo haidana hairakani. Makoidi laigi tingi maramda khara thajabanina haidana khanjana duna lei. Asum tawdana namit manga tarukni mukti karigumba amata hek tawkhidri. Mabani su karigumba amata tawraktre haidana hana lairambado madudagi khara laithokna leiba haibado irami. Rajna sumna hairai. Bhai ngarang na han tawkhiba mayam sing aduga hairagadi karigumba amata su tawrakhidre natra? Tawbudi tawrakhidreda adubu isada kibadi adumak yauri. Hoida adubudi asiba thamfamnina aisu isada hana kiramdaba singado hojikti khara makhadi kiba phaurakli. Karino khara ukiba singaduna pharesi ngasido saksu amata punaraktre ibani hotel dara karino pulap puna thokminarasi. Suresh na hairai. Ibani pulap thokminabadudi nungaigadaba mandi. Nang hana thouro ai kona saragi. Nang sanglaaba kanda ai namuk mahut sinduna saksabada muk thoklagi. Ibani pulap thokminarabadi hospital gi authority na yamna thina nganglakpa yai. Raj adusu hoi haidana saksaba thokre hotel tamna. Suresh adusu masada karigumba amata khanba tawda mahaksu khabar ama paaduna lei. Adumna khabar adu paaduna leiringai serak aduda manung thangba saruk adomda mi ama sangduna manung thangbada leiriba upu ama makha tana singthabagi makhol ama taraklami. Makhol adu taraklaba kana aduda Suresh adu masada khara khanjanai. Manung thangba sida mi leibagum tawida aibo muktang sanglaga yengsira. Hoida sanglaga yenglageda hairaga thong ado hangdoke haidana tawi amuksu khanjanarai. Aina muk sanglurabadi karino khudong thiba muk nanglaklabadi oho hoida si tawke haidana aisu moksena basi lakpani yengtadi yenglagi haidana thong ado hangdoktuna sanglakpa kana duda karigumba amata hek lairamdi. Amata sulaitaba. Oh phare dudi thoknaba oina tawragi. Asi haidana thong tamna mamai do onthoraklaba kana duda mathak thangba saruktagi karigumba ama drop taraklibado mahaki masada thenglei. Sureshna mathak thangba saruktagi taraklibasi pipe ki ising yubaga yauraba sala. Mahaki makok mathakta tariba drop ado khara paiduna mahakna nanduna yengi. Mahaksu karino haidana thangdaraga yengluba matamda makut ado I ngakta tairaga lairami. Sureshna karino haidana mathak thangba saruk aduda yengluba kana aduda upu manungda habliba asiba haksang haibadi box manungda habliba asiba haksang singado mathak thangba pareng aduda pareng sang hekta yalibado mathak thangba phaklang aduda makok aduna makhada yanthaduna makhong aduna mathak tongkhatuna yalibado madu urakle. Asiba haksang sing adudagi mamit waiduda I mayam ama taraktuna makha thangba rom aduda loin hekta pumchot chotli. Suresh ki mapada yaliba nupi ado maya ihi hikapa makai mamit mana adudagi tarakliba I aduna Suresh ki makok mathakta tarakpani. Mataw aduda Suresh ado mapan tamna senthokki haidana senthoi. Thong adu supuna thingchinba natti. I aduna nan behmandana masadu nan thuduna laimaida tai. Nan thuduna taakhibaduda masado khara makhadi chaina kholado phawi. Suresh ki masado kibani yaraktri. Mathak thangbada yaliba mayam sing adusu
makha thangba sarukta loinamuk tarakli. Asiba haksangsin ado kanagumba amagina manaton saruk ado yaudri. Aduga kanagumba amagina makok tangkhay ma yaudri. Kanagumba amana mathabak sekaiduna ihohoba makai tawi. Aduga kanagumba amagina makok masaga tongan tanabasu yauri. Makoy sing adugi akiba panglaba saktam aduda thabak horibaduna thabaktagi I mayam ama tarakli. Aduga mamit yaugdabaduna mamitagi I mayam ama tai. Makok yaugdabaduna mangaksamdagi I mayam ama haithaduna mahaki manak tamna sansara saraga asiba haksangsin adu sanglakli. Suresh adusu tawriba mawong matoksing asi karino haidana yamna kan hekta lawi. Adumna lawba kana aduda tan yamna sanana Ras adusu lakli. Rasna thong adu hangdorakpa kana aduda karigumba amata hek lairamdi. Rasna lakpa matamda Suresh adu masa ipa pakatuna khantaba amata tawdana Raski masada chechena konsilli. Sureshna, "Bhai, ayamna kiri bhai. Ai ngasi aiba numit asidagi ai thabak asi tokladamne. Ayamna kiri bhai." Rasna, "Kaidawragi nangbo?" Adumna hanglingai sairak aduda ngasai makai upu manungda yauriba asiba haksangsin ado manung thangba saruk aduda kanagumba amana dong haiduna thilakle. Aduga thong adugi pareng thangba saruk haibadi asiba haksang lairiba thong adugi pareng thangba saruk adomda pareng sang upusing ado gap haidana mapan tamna phara lawba makai mapan aduda inthorakle. Aduga amuksu insinduna asiba haksangsin ado insin sanaduna karigumba ama saptra tawrakle. Ras adusu madu uraklaba kana aduda masadu kibana yaraktri. Mabani khara thuna mapanda thokrasi hadana mapan tamna lakli. Adubu manung thangbada lairiba thong ado matomda gam launa thinsingkri. Thong ado hek thinsingkiba kana aduda manung thangbada lairiba asiba haksangsin ado makha tana loina kumtharakpagum tawi. Rasna, "Bhai, hangdoga yengagumsi. Hayeng nongalaga gyan tana hangdoktuna yengasi. Ngasigi numisimadi kainom itok tawi." Suresh ti masado kibana yaraktrabaduda masado laitapam amata khanglamdi. Sureshna, "Bhai, ai asengbani hayeng hospital asigi authority da resign tawnabagidamakt ai haikragi. Ai isasi mafam asida thabak kuina tawraklabadi sifam nafam khangtana siba tari. Hospital gi mokne haidana aikuna tarai hana lawrubudo madu yaramdri." Rasna, "Aisu hayengdi resign tawnaba kari no khara hairage. Makuina thokpa marai senazarasani. Aisu yamna talli. Mafam jaga asida thabak tawrakpasi hanadi kaisu thudokpa amata khaludabani. Adubu hausikti tawhaidraba kaya tawraklabanina aisu thabak asi tokpa tari." Adumna wari sanaringai sairak aduda manung thangba saruk aduda mi kaya marom ama langduna jeja tawbagi makholgumna tarai. Upusing haibadi asiba haksang hapliba upusing adusu gap lawba makai kanagumba amana hangdo hangjin singthok singsin sanabagi matawgumna saptra kaya marom ama tawi. Asum tawdana nongalaklaba kanda ngarang thokiba thokdoksing aduna maram oiduna mabani samata tumthaba yaramdi. Nongalakli hospital gi authority da mabani se resign tawnabani haidana mabani se hairami. Thabaktagi potharagi haidana mabani se application am iraba matung thabak adu tokpa yarakli. Tawbadabu hospital gi authority na kari tawrage haidana hangbani. Makhoina di karigumba amata tawde makhoisu atopa thabak ama phangle haidana walo sinduna nganglami. Hospital gi authority na ayaba piraklaba matam maduda mabani se thabak tokli. Ayuk khudingi duty tawriba angangani tudi adum laktuna tahowi. Makhoidi karigumba amata thengadaba mali ayuki matam oibana. Asum tawdana mabani se thabak toklakba kana duda numitudagi hauraga thabak ado amata sakhidre. Magi nupi sing aduna kaidawragi haidana hangi. Adubu Suresh amadi Ras adusu hospital aduda thokiba akituzung laba moki wari sing ado magi nupi sing da loina tamle. Magi nupi sing asu adugum laba wari thokdok kaya marom ama thoklabadi nahan makai tokpa yadabra haiduna hairakle. Masigi makha tarakpada Ras amadi Suresh hingnabagidamakta aphangba thabak suduna laiki. Mabani ki mahut silawduna numidang khudingi duty tariba naha anikak amuk silawi. Makhoidasu Suresh amadi Ras ta tawkiba pumnamak sing ado
sapsan hek tawi makha tarakpada hospital aduda numidang kudingi duty tariba miyosingda aki akhang asi tattana dumak thengna ba haibado aikirami wari ase matang asida losinjari kari kumba wari ase nungai biba taragadi like amadi subscribe share to biro haiduna haijari ado modumgi subscribe amana aikogi pukning haksang thongna haplibani aduna matungdasu sidagi hena nungai raba full horror story puba ngambo ijaraki aduna channel asibu mapung phanbada support tobiyo haiduna haijari ngasigidi matang asida losinjaragi mathangi wari da thengnarasi